Mutant coronavirus na hospitalization amadi sibagi chang ka hena wanglaba yai study. UK da nong na sandorok liba mutant coronavirus ase lakadaba chahi 2021 asidade Khongjel Yangna sandorok pagaloina na hospitalization amasung sibagi chang ase ka hena wanglaba yai haina nong na study tawkiba finding amada Hairi. London School of Hygiene and Tropical Region ge Medicine da laiba Center for Mathematical Modeling of Infection Disease ke study amagi matung inna mutant coronavirus dage chada yangkai taruk hena Khongjel Yangna atopa singda sandokpa ngamme. UK ki government ki maike dage hanasu laishat asi atopa laishat dage hena chada humbudra Khongjel Yangna atopa singda sandokpa ngami haina phongdokpa laikre. Laishat asina COVID-19 dage siva dage saruk ani heli haina UK ki chief scientific advisor Patrick Balance na phongdokpa su laikrebane. Mutant coronavirus ase vaccine puthokpa tarabasu laksin bawagadaba laishat ama oigani Hairi. Britain gi health minister Matt Hancock na haikibada thakai amaromgi mamangda mutant coronavirus na naraba singda hena naksinaruba miyoi sing natraga Britain dagi South Africa da satkiba miyoi sing quarantine tawgadabani haina phongdokre. Laishat asi UK dagi South Africa da sandoklamba yai haibagi singnabasu laire. World Health Organization ge serol amana hairiba laichat ase atopa laichat asidage hena yangna sandokpa amasung sibagi chang ase yamna wange. UK da lockdown thamlabasu haukiba pung kunmari asigi manungda coronavirus na miyoi 794 sikre lising kuntra mapan ga chani ga kuntra taret na positive oikre Hairi.